News Live Channel na khwaipna mupataram ukjaboloina na pungja si oina nukti phongba pawse dagi maruiba pawkhra khanjari Kangleipak Communist Party PWG gi Cadre ni futaruk Khutlaiga Konnana Leingakta Chingjarakhre gun culture na Manipur ingtaba porpa yaba nate haina CM Yunam Khemchana haikre PM Awas mamangda dharna phamluba Rahul Gandhi Police tarani thui changna thangduna puthorakre kumja 2023 dagi ne 24 da Manipur gi apunba lofam hectare 1,75,531 leirambadu 2025 to 26 da hectare 1,70,290 da hanthare Peter Salam Kanto sabal gi thodo inquiry chantanaba Ramdas na Amit Shah da taksinkhre nemcha ki gen lokthongnaba UNC na governor da taksinkhre Hauchong PIC gi blood test from laboratory kodan onthalamba thengnare Singta Mari Chesanaba Puna Chakwatmina Tangai Pade FNCC Impan Jiri Lambi Amuka Chukinthagre Nagampan Paring des Harama Popam Sing Takthokre Ena Asan Minaina investigation Chathare Kim Numidangi Pungtara Makai Pawgi Manungda Isai Nomai Gitoram Punamulo Singadabani Ami Unako College Ki Ahanba undergraduate Mahirasingi farewell Pangthokre Rani Bu National Heirloom Award Pinaba Khangalakre Free Children Heart Eco Screening Loisan Kre Wahidagi Sungba Beer Test Tokre Apaba Semilon Sengachi Masel Hajik Pau Sangdona Muk Pijari Gun Culture na Lamda Masida Ingtapa Porpayaroi Lamda Masigi Chakwat Thorang Khongkian Yangshan Nabidama Ingtapa Lehen Basangi Khana Chainaba Amadi Gun Culture Itabaksing Toklasi Haina Manipur Leingak Chief Minister na phungdokre Kangleipak Communist Party gi chairman yauna lup asi kedani futaru ngasi Khutlaiga Konnana Manipur Leingakta Chingjarakhre home coming ceremony ngasi Manipur gi leiba IGR South Complex ta pangthokre ngasi Khutlaiga Konnana Chingjarakhre gi thorom madu da Leingakta sinakhra khulai sing adudi AK series ki rifle ahum AK56 rifle mari Insurgency X caliber ama SLR ama 9mm carbine ama 303 rifle ahum RPG ama 9mm pistol ani 7.65 mm gi pistol ama double barrel ani single barrel mapan magazine taruk LPG cell mapal hand grenade kulumdoi electronic detonator nifu number 27 gi detonator taruk blasting cam 300 kg 50 manga lumba IED taret communication device taret amasung tongan makhagi nomai maru chahum nifuni thoini Thoromadugi chief guest oina saruk yaduna chief minister Yunam Khemchana makhata na hai kumja 2023 gi May 30 gi horliba irang thokchingi mamangda yam ingtapa Manipur oirami kanachu khulai paining bai wakhal leiramde sing amadi tamda yamna ingtapa environment leirami adubu irang asi thokibdagi sing amadi tamdasu khulai paibigi sang yam hingalali masina khulai paibi culture ama chauna rakhiba yamna laibak thibani irang asi thokraba matungda force of the state force thodang loduna nomai liching ni palom de khongapangam khre loinena anobo lengang lakpara telaba matam tha manga gi matam masina nomai liching am sani ron di khongapangam le masida state armera dagi lut tawkhiba khulai chatuk lomchu yauri ngasi nomai pakhalaktuna peace process amada chang langdiba asichu lamda masida ingtapal henaba Manipur development langnabi lambi amani irang thokraba matungda misa miyam kananaba amadi mayum da hajanabi damak state central force amadi state force jingna lawkiba thodang chingthani ngai ni haiba wafam chingthamki thoronga mari leinena home minister Govindas na hai May 3 2023 dagi irang thokraba matungda asigumba thorom asi ngasi gisna ahanbani masi ingtapa pongna khongthang amani asum tawdana Manipur achibu violence leitaba lamdam ama ohinana honasi ingtapa lamdam ama oinaba honabada khulai thadoktuna ingtapa gi process ta lakningbasing leingana taram okani haiki mahana makhata na hai khulai thadoktuna ingtapa tangdu leitaba punchi mahingde laklaba mi khudimak magi vocational activities amadi sendal lambi gi activities sing chatha hanabagi damak anoba surrender policy 2018 gi matung ina tha khudingi lupa lising taruk sahi ahum leptana mating piragani sahi ahum loraba matungda miwe adugi livelihood ki damukta thawningi lupa lising mari pinaba policy ama India amadi Manipur langana semlagani
Manipur asi mahousa imana yamna phajaba lebak ama ohelibani ohelibasi manghangumsi ingtapa phuruk khudimak khundaminaba yaba lamdam ama ohelasi haiba wafamsing thamki thorom aduda Manipur Leingak Art and Culture Minister KS Loken Manipur Leingak Chief Secretary Punit Kumar Goyal DGP Mukesh 3 Corps ki Commander IGR South yauna makok thongbo official kya su saruk yaki PM Awas mamangda dharna phamdaba Rahul Gandhi police tara ni thui changduna thangduna puthorakre New Delhi ki PM Awas mamangda dharna phamdaba Congress senior leader Rahul Gandhi police tara ni thui changduna thangduna puthokre loinana Congress luchingba Priyanka Gandhi Malik Arjun Kharge amadi Akhilesh Yadav yauna opposition party ki luchingba kaya phajinduna custody de thamkre hairi Mahiroisinggi iho adubu sawalana Congress ki luchingba sing amadi opposition party ki luchingba sing yauna mass lila laga PM Awas mamangda wakan mifam phamduna ikhang khangduna phamjelakibani Rahul Gandhi na luchingduna chawrona pung ohum lom phamke wakan mifam adugi banung chana government Rahul Gandhi ga anirak wari sanaki adubu Rahul Gandhi na makhatana adumo wakan mifam adu chathaduna laibdagi police personnel samruna sabat team ama lalaga Rahul Gandhi puthona buhanarpada Congress ki yamlo mioi singna police adubu Rahul Gandhi ki manak yongno changhan bangaman kide Congress ki workers sing amadi police ki marakta pungkhai manum chawna muknaraba matungda yaraktabdi police na lathi charge tawna tankhai matungna Rahul Gandhi police tara ni thui changduna thangduna putholaga Satrapal Stadium thamkibani hairi Panba yabadi hojik New Delhi da horiba iho asi tongan ma exam singi question leak oirakpa amadi education system da sauna soiba kya yawliba sidagi pentarba mahiroisingna iho horokibani mahiroising iho adu Rahul Gandhi na sagaluna Union Education Minister Dharmendra Pradhan Home Minister amadi Prime Minister phamthadokadabani haina demand tawrakibani Hajik pali Leingak asina lebak asigi mahiroising career loina manghali haina su Rahul Gandhi na Narendra Modi ki Leingak chita sauna maran sikhi Nemsak ki gen lokthong na ba UNC na governor taksin kre Chief Minister Y Khemchana Luchingba Manipur Leingak Deputy Chief Minister oriba Nemsak ki gen bu lokthong na ba United Naga Council UNC na Manipur Governor Ajay Kumar Banada chero lama pisin taksin kre Indian Constitution ki Article 164(1) na governor da pideba power sinaduna Deputy Chief Minister Nemsak ki gen bu legal ground amasung constitutional morality thukaibagi Maranda Lokthokpham thoi haina UNC na cherol aduna taksili May 13 2026 ta khulai paidaba nagami samsingbu pharba matungda taruk ama tamthin hatkiba adu Nemsak ki gengi mapura bana ST thangba ki gena luchingba Kuki National Front President Group KNFB senaba maramna thodok asigi matangda thigatpa matamna mahaki nupine Deputy Chief Minister oidona lairabadi michang mikhai naidana thigatpada erapam laigani haibagi cherol aduda pali Nemsak ki gena minister oiba matamda constitution amasung law gi matungina mipung khudina michang mikhai naidana achumba tawgani hena wasakibadu mahaki mapure bna khulai paibala lawa group amagi luchingba oiduna lairabanina mahaki wasa adu ngapang ngangodori bra haiba wafam du governor de pisingiba cherol aduda palli Hokchung PIC ki blood test tawpham laboratory godown ontholamba thengnare singtam mari chesinanaba pun chakominaba tangai pidi FNCC None district ki Hokchung PIC da blood test ke laboratory room godown oindal sizinaduna leramba puya amadi FNCC na thengnare kunja sing anaba yakpada Imphal da oina chanare hospital asigi doctor na lupa sama piba hida ama irakpada bhara lupa chani tingnaga none dagi laiba chale haina khunja singi maikai dagi phongdorali People United Youth Alliance puya amadi Foothills naga coordinating committee FNC na tongan ba Leingak ki laing changching yengchin ba chatpagi charuk ama oina ngasi none district headquarter dagi kilometer 13 rom lapna leiba Hokchung da leiba PIC ki phibam yengchen ki laimene mi kumudina chandrikiti ningthau lotuna thangkiba khuloriba puwari ga mari leinaba khulasi yoba lambi phatabana chatuk chasin nuai tabana ana layengi hiramdasu henak awaba kya mayongnaramba maram ama oramba thengnarakhi puya amadi FNCC na Hokchung PIC yobada hospital aduda regular doctor ama contract doctor ani posting piramba na staff nurse ama ANM NM mari posting pirami amatanga bi staff NM ani amadi female health supervisor ama mohot chilaga mathau torma thengnarakhi
Khunja amana pamusing na hai subdivision headquarters oiriba Hauchung PIC asi mapangi maku yengwadadi yamna phajaba doctor abe nurse masing watpana numit khudingi doctor leitaban anaba yaukpada hospital asida laingbagi wakhal khanade thoidongna aruba anaba natrabu selchangna imphana chanai tangai phadana hospital asida yenguda chu hidak leibadi none dagi leiba chali khunja singna thengnariba awaba sing kokna ba laingane mieng changbiu haina puning chingsilagli khongchat adu mari lenana FNCC gi convener akhui ngawmina imphal gi PIC amadi doctor nurse masing yamna posting patient ba puariga mari lenaba hauchung da regular doctor ama contract doctor ani khak thambasi atombi masagi mieng yengbi bani khul achi chu achobo khul oiba khakna tana atopai khulsina chu kana ba pikada hospital achi piom chokna thambi basina lamta machi khunja sena lainga pu kari khangani apun baching tam oinbada harau godra ching amadi tamgi mari lapthong narpagi maram oirakani haiki Puyagi General Secretary Longjam Abo Temite na hai Health Department na hidak supply to basing hingin ba hona bada season na daba hidana mapon mapot siji pisalaga season na daba dagi sandoki ba tangai pedara season na naba hidana pibi daba gi pungani rom changna none dagi leiba chalhan ba asiguma phi machel leiba lamda machigi miyam da chingmi tami ichini nawni nukshi chana leimina chi haiba taningadra asiguma phi machi hona raba laingana hona biu maruina chief minister na akan miyeng changbiu haiki Imphal jiri lambi amuka su kinthagre nong leptana chubana maram oiga National Highway 37 gi tongan mafam manga da landslide thokpadagi lambi sengdopagi tabak loidingada ngasi amuk mafam ani da landslide thokre press da phangba pawmagi matungina ngasi landslide thokke mafam ani dudi Kangpopi district gi Sejang village amari None district gi Maryland nungba dani hairi landslide sina maram oiga ngasi new kaithin mambidagi changadaba malpubu gari sing chatkidre adubu None da panduna leiba malpubu gari chani rom lakthonunda ngasi ayu CRPF ki convoy team amana None yaukre hari ngasi ayu landslide thokiba Sejang amri nungbangi mafam animuk semjenna highway maintenance team sing laktun lambi sengtokpe thabak haukre hari nakal amaramda ngarang awang khulda thokiba landslide aduna maram oiga nungba da gari samyang khairom panduna leiri hari NIA na asan mirai naina investigation chathari kim political gi pressure the National Investigation Agency NIA na asan mirai naina investigation chathari haina kuki inpi Manipur kimna maran sirakre NIA na kuki jo furki mioisim phagkhibigi thonga dubu akan mamong da condemn torpaga loinana kuki gi apex body ama oriba kuki inpi Manipur gi statement asi matuina leiron wifi amadi leimkhongdagi kuki jogi mioisim phagkhiba adu chapchaba khudam changdam yaudana miyamgi asawba amadi political oina tholiba chanang na bising asi nem thanabagi pandamda NIA na torpa thong amani naga masa taruk hakibai thodok adudana government akanba action lokhotpaga loinana thiba humbai thabak kang khongjen nyangna chathari aduga kuki jogi mioi tranga hakiba dudana thoina lumna serious oina thabak tawdi kuki jogi mioi tranga hakiba du NSN mubha amadi masi proxy JDF kena hatpani haina su kuki inpi Manipurna maran sirali loinena kuki tramanga hatkiba adigi matangda investigation chathadri amadi victim ohoriba sing hojik madugi achuma well phangbangam dana leiri law enforcement na su double standard oiba mong investigative agency sing yauna political amadi public pressure yenaga thabak tawi adubu kuki jo community singidana achan mirai naiba mong thabak tawi investigative agency singna political pressure yaudana maning tamna achan mirai naida mong thabak tawadabani loina na sapchaba khudam changnam phangdana kuki jogi mioi sing phaba punbai thabak su lekwadabani hairi loina na human rights organization civil society group amadi judiciary singna su kaunup khara khakta da trangi tawdana atamna chathariba thongasi lefambina bahona bihaina su appeal tawraki nangampan paring de sanba pofam jing takthokare Kwaiban Kathel gi Anagapan paringi mamang thangba sarukta pakhan khandona pochai yonariba pofam ching district administration gi miyang makhada security force ka loina sidokre ngasi ayu pung tana tak padwai dagi hauna Nagapan paringi mamang thangba sarukta laiba pofam sing du district administration thokpo order mai matungina sidokpa hokibani hari pofam sing asi sidok chingi mayong na mawoina na ngarang numidang waram police na loud speaker season adana pofam sing du masa sidong na ba publicity laki adu ngasi security force ta ngak sin na pofam kara sidokpa horakibani pofam sing adu sidokpa horokpadagi pofam phambisina makhoi pochai sing hondona ki pofam kharadi pofam mapusina khalleba tripan amri wasing lokthaduna sidoki masana sidokpa na hodaba sing JCB na pulap sing thaduna sidoki pofam mapusina masa polam sing auto amdi atopa pochai
puba garising na masam sana yuano polam sing hakotuna punaki hairi Nangapan paringi mamang thangba sarukta laiba pakhangi popam paring asida mioi kharana chak cha bora gi hotel hai mahi haira phurit phirona chingba polam ching matang kuni yondona lakni bani popam sidopui matana Nangapan Isit Bender Welfare Union gi secretary S Babitan hai popam sing achi kumja 2018 hai kwana thokibo order mai matuna temporary oina phamnaba IMC ne mayor na ayama piki bani popam sing asi leita laiba kaya ama sen tanduna macha masu thale bani irang ya wa ba kalli ngai ter asida ikhang hauna disina popam paring asi sitona bu order tholak pa si aningde Nangapan da laiba multi storage parking sangana bani haidana popam sidoli basi parking sanga ba loine na amukhana phamba ya hanbiu hairagli UNACO College ti hanba undergraduate maire singi farewell pangthokre Impal East District ki manung chanba Khongman Zone 3 da laiba kumja 2023 gi haukiba Manipur ni side affiliate tauba UNACO College ki hanba 2023 to 26 batch ki undergraduate maire singi farewell thoram ngasi college asigi multipurpose hall da chingnemna pangthokre thoram adu UNACO group ki CM D Dingombam Irambanta Singh GN head ISRN College Konthokjam Deepak Singh amadi DGM UNACO School Nandebam Samchan Singna punna mayaida phamki thoronga mari renana UNACO group ki CM D Dingombam Irambanta hai larik tamba haibasi makhalani thona khaidokpa yai ahanbada technical skill amasung ani chubada personal skill haibasini Mahiro sing technical skill dana tana personality development course ke ayaw na buhana gadabani mahangna makata na hai punsi da khumang chakhot ke haibadi kari makhar khangdaba matamda hiram adu da hena khangba mi dagi mating amsang paktak lobada ikai ridabani maramdi mating loba haibasi mating pangmaga pangkhangni ikaiba tharotrabadi punsi da mai pakpa wagani punsi gi khongketa namit khuni kari makhar tamba natra laik pagadabani mahiro sing tongan tongan ba seminar workshop na chingbada charuk kya bangamda buhana gadabani Aikoi chakot ke amadi phat ke haibadi naha ahal khaktana hena phaba miwi singa matam punamakta punna nabhana gadabani haina chumana loisilakpada phongdoki thoramadu UNACO College ki mairusina makhal mathingi cultural program kya utki senior students singna aphaba pakta kya junior students singna piki loinena amaga amaka yaifama gonsu pinaki census summary delimitation ki condition thamdana women reservation chanalu haina nupi marupna phongdokre New Delhi ki Parliament Sita National Federation of Indian Women na sindona state punamaki ni pichna sit in protest pangto pagaloina na census samsu delimitation ki condition yaudana Women Reservation Act khudata chanha lo haina demand tawkhre all Manipur nupi maruki working president PI Sakhi Devi amadi general secretary Kumari Punima sina luchingba Manipur ki team ama chunga sigi khongjang adu da saruk yari makoina Manipur ki sahi ahum helalaba loisinba naitraba crisis asida athubuda warusen poroknaba demand chu Pukhatki nupi lising kya na BJP na luching ba NDA Leingakta demand kya tan duna tangchin ke khongjang adu da tongan ba state chingi nupi luk kya saruk yaki khongjang adu NSIW gi president Sayeda Hamid vice president Ane Raja amadi general secretary Nisa Sinduna chingba kya na luchingki hairi pungja chigi ne di matanga chida paw loisanjari khwai punwa pu amuka hane ikai khumna ba usari